ꯆꯥꯗ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯝ ꯆꯝꯕ ꯑꯣꯛ ꯇꯣꯔꯣꯕꯣꯠꯁꯦ ꯀꯩꯗꯧꯔꯦ ꯕꯨꯕꯨꯗꯤ ꯑꯗꯨꯒ ꯂꯣꯏ ꯂꯣꯏꯁꯤꯟꯈꯤꯗꯣꯔꯦ ꯑꯉꯜꯂꯣ ꯀꯂꯛꯄꯔꯪꯁꯨ ꯃꯤꯍꯧꯕ ꯃꯥꯁꯨ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯖꯗꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯟꯅ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝꯅ ꯑꯆꯝꯕ ꯆꯥꯖꯔꯛꯑꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯁꯧꯒ꯭ꯔꯤ ꯅꯨꯡꯅꯤ ꯑꯣꯏꯖꯔꯦ ꯆꯥꯗ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯝ ꯆꯝꯕ ꯑꯣꯛ ꯇꯣꯔꯣꯕꯣꯠꯁꯦ ꯁꯤ ꯆꯥꯖꯗꯣꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯁꯤꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯅꯦ ꯑꯗꯣ ꯑꯣꯛꯁꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯍꯥꯞꯄꯦꯀꯣ ꯃꯉꯣꯟꯗꯗꯤ 30 ꯍꯥꯞꯄꯦꯀꯣ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯎꯠꯂꯣ ꯑꯣꯛꯇꯣ ꯑꯣꯛ ꯇꯔꯕꯣꯠꯇꯣ ꯎꯠꯁꯜꯂꯣ ꯑꯆꯧꯕꯗꯣ ꯎꯠꯁꯜꯂꯣ ꯑꯝꯇ ꯅꯠꯇꯦ ꯁꯤ ꯎꯠꯁꯜꯂꯣ ꯑꯣꯛ ꯇꯔꯕꯣꯠꯁꯤꯗꯤ ꯍꯥꯎꯋꯤ 얘랑 오늘 안 넘네. ꯑꯗꯨ ꯑꯆꯧꯕꯗꯣ ꯎꯠꯁꯜꯂꯣ ꯑꯣꯛ ꯇꯔꯕꯣꯠꯁꯤꯗꯤ ꯑꯁ ꯍꯥꯎꯋꯦ ꯀꯩꯗꯧꯔꯦ ꯕꯨꯕꯨꯗꯤ ꯑꯗꯨꯒ ꯂꯣꯏ ꯂꯣꯏꯁꯤꯟꯈꯤꯗꯣꯔꯦ ꯑꯉꯜꯂꯣ 짜봐. ngasi punishment tawronu yare azamba 나는 쌤들이 떠오르겠다. 아주죠. 만에 한자리 맞는 거지 이봐. bubu ka tengabra nune ma pigro 시 담모 시 그래픽 버전 나오게. ta sallo 야, yare 너 쳐야 돼. 마이크 들었지 ta sallo 너 살로 끝도 여살로 점프들이 야 빨리 줘 쩌쩔 뭐 이거 라이도 그거 뭐 이거 쩌쩔해 뭐 이거 쩌쩔해 ta sallo yare 뭐 이거 다 잘라. ta collo 이거 하오라 옥들어보다 아이 뭐 힐레밍. 시 짜증없네 뭐라 넌 짜증없네 아이 너 아이 뭐 힐레밍 너는 파스타이지. 너는 뭐 힘도 야우드래. 너는 파스타. punishment 레이트 ngài cây hành nhất khi ghê. Đấy, ok. 비디오 누가 미야마야 참바사리 꼬하요 मैं समझ आ रहा कोई वीडियो जो मैं बेल लाइक तो बेल में सब्सक्राइब तो बेल में 시야 또 그러면. शेयर तो बेल में 너 मैं आपको 부지를 좋아해 프리 또 많이 해줄래 봐. 바이바이 하그래 바이바이. बाय बाय ये शी जंप